Angam Tanduna, Henjinna Thabak Shuba Meeoisingna, Hakchangidamak Tangaifadana Khangjingadabasing, article asi Huyalan Pau Pau Shegi Loksing Pukai Kalamdagi Lokot 7. Henjinna Thabak Shuba Meeoising, depression amasung anxiety na chingba wakal lainagi risk wangi hai study amadagi khanglay. Norway da laiba University of Vargenge, clinical psychologist socialist ko Andresen hai ke, Angam Tanduna lusilog da bayadi hai bagi mawongda numit khudingi kahena Thabak Shuba Meeoising, anxiety, depression, attention deficit, hyperactivity disorder, ADHD amasung obsessive compulsive disorder, OCD na chingba khudong sadabasing mayok narakpa yai, amaromda matam sangna civil servant, lising tararomda sa tharaki ba study amagi report na hai ke. Numit khudingi matam sangna thabak surabade thamoigi laina amasung heart attack ke risk wangkhala e. European Heart Journal da phonglakiba report aduna hai ke. Mafam khudingmakta nongmagi pung 8 khak thabak subai basi matam chap charabane. Numit khudingi pung ahum sangthana thabak suba tarabade thamoigi laina oirakpa yabagi risk chado hompurom hengala e. Researchers sing na masagi sahi kuntraga mapan amasung hompuga mathoigi manungda laiba miyoi lising taruklomge mawong mataw kumna yangsilamme. Marak-marakta pung ama natraga ani hena thabak subada akaiba laite adubu numit khudingi pung ahum natraga masidagi hena thabak surabade coronary heart disease narakpa yabage risk sada hompurom hengala ihaina University College London amasung Finnish Institute of Occupational Health ki researchers sing na phongdokhe oithokpa yaba maram singi matangda researchers sing na haike mapung phana pothaba phangdaba maram na heart disease ki risk hengalakpa oiramba yai. Amaromda Helsinki ge epidemiologist Dr. Mariana Bartanen na phongdokiba matungina numit khuding ge matam sangna thabak suba meeoising ge metabolic process ta akaiba thora I haire malem apunbagi oina thamoigi laina na bagi chang wangkhalakpagi matangda University of Glasgow Western Infirmary da clinical pharmacology ge professor oiba Gordon McLeish na haike mathau ka hena sinba miyoi khudingmak marak-marakta suti piduna pothahan ba tarabade heart disease nabagi chang hantharakpa yai mipum khudingmak thabak suba amasung pothabagi matangda khal manahangadabane thabak suba na hakchang phanbada mateng pangi adubu henjinba mawongda thabak suba tarabade hakchang soksilangna nabagi maram oirak e British Heart Foundation ge senior cardiac nurse Kathy Rose na haike government ke famthol wang ba thabak tawba miyoi oirabasu natragana private sector da thabak tawba miyoi oirabasu hinamasigi matangda munna khanthaba matam oire matam sangna thabak sugadaba oirabade marakta ngaihak haugatlaga khongkap manga tara chatkadabane lip sizinabagi mahut siri thakta oina kakhat kumtha tawgadabani amasung marakta soyapa chabada biscuit ki mahut uhaiwai oina chagadabani haire amaromda University College London ge scientist singna continent ahumda sathagi ba study amagi report na haike matam sangna thabak suriba makhai heart disease narakpa yabagi risk su hengala e Lancet Medical Journal da phonglokiba University College London ge professor of epidemiology Mika Kivimeki na haike chayola mada pung 50 ga manga dagi hena thabak surabade coronary heart disease narakpa yabagi risk sada taraga hundo hengala e matam sangna office da phamjinduna thabak surabade ningthina pothaba amasung hakchang sajel taunabagi matam phangde masigi su mathakta matam sangna thabak suba meeoising khudong thiningai oiba mawongda yu thakpagi hainabi thamgalle hiramasigi matangda University of Sheffield ge cardiovascular medicine department ta reader oiba Dr. Tim Chikon haike mipum khudingmak thabak subagi matam kakthbai base oithoklaroi na yariba makai thabak suringai manungda ngayhak haugatlaga khongkap khara chatkadabani amasung masi oiba chinjak masal suna sagadabane article ase reliable source da yumpham oinaga phongbane adubu masina medical professional singi pautaki mahut sinana bohona badi natte aroi bada tabiri bapum namakpu thagachare